इक्वाडोर की खा थंग सरुकता ngarang nong ka hena chubadage mudslide thokpagi thodokta yamdrabada miyoi tare laikhidre miyoi yankhai gi mathaktana hojik fawba thiba khangdana leiri local media na report torapa amagi matungina thodok aduda yum kaya leinangna thumjin kibaga loinana miyoi kaya ama asoka pannang hankhre hairi Thodok asigi matangda Ecuador ki President Guillermo Lasso na haikibada thangnaba mafamda leiba miyoi kayana thodok thokfam aduda mi kanbagi thabak chathari loinana mamangi February thadagi hauna khudong thiningai oiba mafamni haiduna yellow alert lauthoktuna leiribani hariba misi minagi thodok asi Ecuador ki kha nongchup thangba Peru ki ngamkhaida numit kharani ke mamangda yuhar havada miyoi 15 amasu leikidabadagi thodok thokpa leikre chahi asi haurakpada matamdagi hariba mafam asida nong ka hena chubadagi misimina thokibaga loinana chaurakna yum kai lising 8 romda amangata thokiba leikre